something is going to be applied in this psychology. Yeah, there's those theoretical knowledge which are developed by or philosophies about the psychology or about the behavior, about the mind or about the soul, which are already developed by this fundamental of pure psychology, which is applied in the applied psychology. Yeah, and in applied psychology, we can explain. There are so many applied psychologies there. Yeah, so many applied psychologies there. So I will pick up some common and this can easily understand by us. I will pick up some types of this applied psychology. This clinical psychology. It attempts to explain the causes and consequences of psychosomatic disorders, mental illness, or behavioral abnormalities, and suggests relevant therapies for it. That is, which are mainly done by the psychiatrist doctor, right? That is in the medical term. That is known as clinical psychology. For mentally disabled persons, those psychosomatic Good evening, everyone. related to the Ngasi akhoi ngarang Supreme Court na order ma thokre kai haigra ba koi Nupisu India thaba yare na kind of ado ngasi tawdi topic sa sing bai di ai ke no topic sim ming di ke no haira ko Nupi ni India thaba yare na ado marui na koi na duise si matang ne aduga ayam party si video ji koi na duise koi ge NDA ji ka koi kamai thagani ya koi se topic ai plan taw loi program ni selection kamai tawi syllabus na kari no ai hana to program ni ko do mo na adagi preparation na kamai taw ni ma cut off na kya no minimum kya phang ba yai ko li hai mayam do ai de detail mayam do aduga satra mayam na yamna soinai ji kari no mistake se kari no ba ya ko the most common mistake made by the students, the appearance, the experience. Aduga arwebada ye advice kara kamai toroga yendi as correct to when have advice kara. they are brought and developmental stages of the development. In this process of development, Ado live say kano 4:24 sa kara pung mari minute kumanga sa kara do hapet noi share to biradi phagani no WhatsApp status ta natragana no NDA thaning ba satra sing ntra group kumba leita di hapet share to biwa ya hoje hawai roi kano da pung manga I'm sorry mari makhai ta min manga tanga na mari makhai ta baga I kano je hoge ado sum mayam ju kana kana laki ju yenge share khar to biradi am nungai ni aidi kano anobo pauji sin pi thaba yare haibase khangdaba ju mayam layamgani dana adugi ju khalaga share to wiba yai men manga dinga gi je duga hauji video se o Anjali la aduga jogesu la Anjali joges share khar to bio keno da group kumba leiba tomthin thodam sa aduna nupi India thaba yare ado nupi ga tangina thenga sin na du si nupi nupa punna ni ko nupi nupa punna thar duni adu da koi kari kari tawgani sine ba paper duna kari kari no paper India da paper ni ne de nang khangya koi keno general ability test ka maths ka yare ko aduni ado hoji 4:26 at la 4:30 the hauji ko ado kano hypet noi gi WhatsApp ta adagi status ta WhatsApp status da hypet share to bi di yam nungai ani khali ga yinai kan si pause ta da ba satra ju yarong ne ba de nupi thaba yare ko le ha ba je ado nupi thaba ya da di nupi ju active service ta saning ba army winning ba air force winning ba adagi naval officer winning ba mayam yawri ne ado moi mayam du gi ju khallaga koi ngata ngai gi se min manga dang min mari dang ngai gi je ai tare 26 at kera 30 tabda kano tawse aduna share to bitari do modong gi WhatsApp da koi AB Rickson aduna share khaga tawbiyo aidi pause nupi ju thaba yare habe pause moi ju khangjena ba aduga maroina last ki loiram da gi topic aina topic khara ni aina ngasingang du je loiram da topic khara lai ba mistakes made by students satra na yam soigali je gai no be India da kana satra na powder je kari maram gi no je yare ko si yam important oi ko adu siro yam phajaba point me am yauri noi da ina yam tahaning bai tare noi India tha du kangu da adagi aroi bagi keno jina aroi bagi topic sina ina thamije advice on how to crack India je kamai tawraga crack to gari yare ko asigi advice khara ina ju pininge aduna keno 4:27 sakra mari min kun tere sakra mari min kun tha ta baga hoje ado khaga share do bio dongi WhatsApp ta
ꯄ꯭ꯔꯤꯟꯁꯁꯨ ꯂꯥꯛꯑꯦ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣ ꯁꯤꯒꯤ ꯄꯥꯎꯁꯤ ꯈꯪꯗꯕ ꯌꯥꯎꯔꯝꯒꯅꯦꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯗꯣ ꯃꯣꯏꯁꯨ ꯈꯪꯖꯅꯕ ꯑꯗꯣ ꯁꯤꯗ ꯑꯌꯥꯝꯕꯅ ꯁꯤꯒꯤ ꯚ꯭ꯌꯨꯋꯔ ꯑꯣꯏꯔꯤꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩ ꯑꯦꯟ ꯗꯤ ꯑꯦ ꯀꯣꯆꯤꯡ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯦꯟ ꯗꯤ ꯑꯦ ꯀꯣꯆꯤꯡ ꯇꯧꯔꯤꯁꯦ ꯑꯗꯨꯗ ꯌꯥꯎꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤꯀꯣ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯍꯣꯏꯗꯤ ꯌꯥꯎꯗꯦ ꯑꯦ ꯕꯤ ꯔꯤꯛꯁꯟ ꯑꯗꯒꯤ ꯇꯣꯝꯊꯤꯟ ꯊꯧꯗꯥꯝꯆꯥ ꯃꯣꯏꯗꯤ ꯌꯥꯎꯗꯦꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅ ꯁꯤ ꯚ꯭ꯌꯨꯋꯔꯉꯩꯁꯤꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯀꯣꯆꯤꯡ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯦꯟ ꯗꯤ ꯑꯦꯒꯤ ꯍꯧꯖꯤꯛ ꯑꯗꯒꯤ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯇꯣꯞꯄ ꯀꯩꯅꯣ ꯁꯤꯗ ꯌꯦꯡꯕꯗ ꯍꯧꯖꯤꯛ ꯑꯩ ꯑꯦꯟ ꯗꯤ ꯑꯦ ꯀꯣꯆꯤꯡ ꯇꯧꯔꯤ ꯃꯤ ꯀꯨꯟꯅꯤꯊꯣꯏ ꯀꯨꯟꯂꯣꯝꯗꯣꯏꯃꯨꯛ ꯁꯨꯏ ꯑꯗꯒꯤ ꯌꯥꯎꯅꯤꯡꯕ ꯁꯥꯇ꯭ꯔ ꯂꯩꯇꯥꯔꯗꯤ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯁꯤꯗ ꯄꯤꯔꯕꯅꯤꯀꯣ ꯑꯗꯨꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯕꯥꯎꯠꯇ ꯆꯪꯉ ꯑꯗꯨꯝ ꯎꯅꯤ ꯑꯗꯩ ꯚꯤꯗꯤꯑꯣꯒꯤ ꯍꯦꯗꯤꯡꯗꯁꯨ ꯑꯗꯨꯝ ꯄꯤꯔꯕꯅꯤ ꯑꯗꯨ ꯆꯪꯉ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯀꯣꯔꯁ ꯁ꯭ꯇ꯭ꯔꯛꯆꯔꯗꯣ ꯀꯔꯤꯅꯣ ꯀꯔꯤ ꯇꯥꯛꯇꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩ ꯐꯖꯅ ꯑꯗꯒꯤ ꯅꯪꯅ ꯀꯩꯅꯣ ꯇꯧꯕ ꯄꯥꯝ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯃ ꯈꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯏꯌꯦꯕ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯑꯆꯧꯕ ꯑꯃ ꯊꯥꯔꯛꯑꯗꯣꯏꯅꯤ ꯑꯦꯟ ꯗꯤ ꯍꯥꯏꯁꯦ ꯑꯆꯧꯕ ꯑꯦꯛꯖꯥꯝꯅꯤ ꯁꯤꯒꯤ ꯑꯣꯖꯥ ꯑꯃ ꯈꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯏꯕ ꯅꯪꯅ ꯑꯣꯖꯥꯁꯦ ꯀꯃꯥꯏꯅ ꯈꯟꯒꯅꯤꯁꯦ ꯑꯣꯖा ꯈꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯏꯕ ꯑꯣꯖꯥꯗꯨꯅ ꯆꯨꯝꯅ ꯇꯥꯛꯇ꯭ꯔꯗꯤ ꯅꯪ ꯑꯣꯏꯔꯣꯏ ꯅꯪ ꯃꯣꯇꯤꯚꯦꯁꯟ ꯄꯤꯗ꯭ꯔꯗꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯅꯪ ꯐꯥꯎ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯌꯥꯔꯦꯀꯣ ꯑꯣꯖꯥ ꯈꯟꯕ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩ ꯈꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩ ꯈꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏꯁꯨ ꯀꯣꯆꯤꯡ ꯌꯥꯎꯅꯔꯝꯒꯅꯤ ꯀꯣꯆꯤꯡ ꯗꯦꯜꯂꯤꯗꯕꯨ ꯇꯧꯒꯦꯔꯥ ꯏꯝꯐꯥꯜꯗꯕꯨ ꯇꯧꯒꯦꯔꯥ ꯑꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗꯕꯨ ꯇꯧꯒꯦꯔꯥ ꯅꯣꯏ ꯀꯣꯆꯤꯡ ꯃꯌꯥꯝ ꯇꯧꯅꯒꯦ ꯈꯜꯂꯝꯒꯅꯦꯕ ꯑꯗꯨꯗ ꯅꯪ ꯑꯍꯥꯟꯕꯗ ꯀ꯭ꯂꯥꯁ ꯗꯦꯃꯣꯒꯨꯝꯕ ꯌꯦꯡꯊꯣꯛꯄ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯌꯦꯡꯊꯣꯛꯄ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯌꯥꯔꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯣꯖꯥ ꯑꯃ ꯈꯟꯕꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯑꯣꯖꯥꯗꯨꯅ ꯂꯣꯏ ꯂꯤꯠ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯌꯥꯝ ꯐꯖꯕ ꯑꯩ ꯀꯩꯅꯣꯁꯨ ꯃꯌꯥꯝ ꯍꯥꯞꯄꯤꯀꯣ ꯉꯁꯤ ꯂꯣꯏꯔꯝꯗꯥꯏꯗ ꯚꯤꯗꯤꯑꯣ ꯂꯣꯏꯔꯝꯗꯥꯏꯗ ꯀꯩꯅꯣ ꯇꯧꯕ ꯄꯣꯏꯟ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯗꯤ ꯅꯪꯅ ꯑꯣꯖꯥ ꯑꯃ ꯏꯜꯂꯒ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃꯁꯨ ꯏꯟ ꯇꯥꯔꯕ ꯅꯪꯅ ꯀꯣꯛ ꯉꯥꯎꯅꯦꯕ ꯌꯥꯔꯕ ꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯜꯂꯨꯀꯣ ꯑꯣꯖꯥ ꯑꯃ ꯏꯜꯂꯦꯗꯅ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃꯁꯨ ꯅꯪ ꯏꯟꯕ ꯑꯣꯖꯥꯗꯨꯅ ꯇꯥꯛꯄ ꯃꯑꯣꯡ ꯑꯗꯩ ꯉꯁꯥꯏꯗꯤ ꯃꯦꯠꯁꯦ ꯑꯩꯅꯁꯨ ꯇꯥꯛꯑꯦ ꯑꯣꯖꯥ ꯑꯃꯅꯁꯨ ꯅꯪꯉꯣꯟꯗ ꯇꯥꯛꯁꯤꯟ ꯇꯥꯕ ꯑꯅꯤꯅ ꯇꯥꯛꯁꯤꯟ ꯇꯥꯔꯕ ꯅꯪꯅ ꯀꯣꯛ ꯉꯥꯎꯅꯦꯕ ꯌꯥꯔꯣꯏꯕ ꯑꯣꯖꯥ ꯑꯃꯈꯛꯇꯪ ꯅꯪ ꯐꯣꯂꯣ ꯇꯧꯒꯗꯕꯅꯦ ꯕꯦꯁ ꯇꯤꯆꯔ ꯑꯃ ꯈꯜꯂꯒ ꯃꯥ ꯐꯣꯂꯣ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤ ꯑꯃꯁꯨ ꯇꯧ ꯇꯥꯔꯗꯤ ꯅꯪ ꯅꯀꯣꯛ ꯆꯥꯂꯣꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯀꯣꯛ ꯆꯥꯂꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨ ꯍꯣꯔꯦꯟ ꯂꯣꯏ ꯍꯥꯏꯔꯈꯤꯁꯤ ꯏꯟ ꯗꯤꯇꯦꯜ ꯑꯩꯈꯣꯏ ꯌꯥꯔꯦ ꯄꯨꯡ 3:30 ꯇꯥꯔꯦ ꯑꯩ ꯃꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯀꯣꯟꯅ ꯌꯦꯡꯖꯔꯅꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯉꯔꯥꯡꯒꯤ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯒꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁꯁꯦ ꯀꯔꯤ ꯑꯣꯏꯈ꯭ꯔꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯤꯅ ꯑꯦꯟ ꯗꯤ ꯑꯦ ꯊꯥꯕ ꯌꯥꯔꯦꯅ ꯀꯩꯅꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯒꯤ ꯊꯣꯛꯄ ꯑꯣꯔꯗꯔꯅꯤ ꯑꯗꯣ ꯃꯣꯏꯅ ꯊꯥꯕ ꯌꯥꯔꯦ ꯈꯛꯇꯪ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨꯗ ꯄꯥꯎꯗꯨ ꯏꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯑꯃꯗꯤ ꯂꯥꯟꯅ ꯏꯔꯦꯅ ꯈꯜꯂꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯦꯟ ꯗꯤ ꯑꯦꯗ ꯅꯨꯄꯤ ꯍꯥꯟꯅ ꯊꯥ ꯌꯥꯔꯝꯗꯕꯅꯤ ꯑꯗꯣ ꯊꯥꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯟꯗꯛꯀꯤ 5 ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯌꯥꯔꯦꯀꯣ 5 ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯅꯨꯄꯤ ꯊꯥꯕ ꯌꯥꯔꯅꯤ ꯁꯤꯅꯦꯕ ꯑꯗꯨ ꯌꯥꯗꯣꯏ ꯃꯥꯟꯗꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 14 ꯅꯣꯕꯦꯝꯕꯔ ꯑꯣꯏꯔꯝꯒꯅꯤ ꯅꯣꯕꯦꯝꯕꯔ 14 ꯑꯩꯈꯣꯏ ꯑꯦꯟ ꯗꯤ ꯑꯦ ꯑꯦꯛꯖꯥꯝ ꯇꯥꯕꯗꯣ ꯍꯟꯗꯛꯀꯤ ꯑꯗꯨ ꯐꯣꯔꯝ ꯐꯤꯜ ꯑꯞꯀ ꯂꯣꯏ ꯂꯣꯏꯔꯒ ꯑꯦꯛꯖꯥꯝ ꯗꯦꯠꯄꯨ ꯐꯤꯛꯁ ꯇꯧꯈ꯭ꯔꯕꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯨꯛ ꯍꯟꯗꯛꯀꯤꯗꯣ ꯊꯥꯍꯟꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯄꯥꯎꯗꯤ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯕꯨ ꯄꯥꯎ ꯑꯃꯗꯤ ꯀꯟꯐꯥꯔꯝ ꯇꯥꯔꯦ ꯀꯔꯤꯗꯤ ꯁꯤꯌꯣꯔ ꯑꯣꯏꯔꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯤ ꯊꯥꯕ ꯌꯥꯔꯅꯤ ꯁꯤꯌꯣꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯅꯣꯏ ꯑꯦꯟ ꯗꯤ ꯑꯦꯁꯦ ꯀꯅꯥꯅ ꯂꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯅꯅꯤ ꯌꯨꯅꯤꯌꯟ ꯄꯥꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟ ꯑꯗꯣ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇ꯭ꯔꯤꯕ ꯍꯥꯏꯗꯤ ꯅꯨꯄꯤꯗ ꯊꯥꯕ ꯌꯥꯔꯅꯤ ꯑꯗꯣ ꯍꯟꯗꯛꯇꯩ ꯊꯥꯕ ꯌꯥꯗꯣꯏꯔꯥ ꯃꯊꯪꯒꯤ ꯑꯦꯛꯖꯥꯝꯁꯤ ꯊꯥꯕ ꯌꯥꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯆꯍꯤꯗꯩ ꯊꯥ ꯌꯥꯗꯣꯏꯔꯥ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯕꯗꯤ ꯊꯣꯛꯇ꯭ꯔꯤ ꯑꯗꯣ ꯅꯨꯄꯤꯗꯤ ꯊꯥꯕ ꯌꯥꯔꯅꯤ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯃꯌꯥꯝꯗ ꯈ꯭ꯋꯥꯏ ꯁꯣꯏꯒꯟꯕ ꯑꯩ ꯄꯣꯏꯟ ꯑꯃꯗꯤ ꯅꯤꯡꯁꯤꯡꯉꯦ ꯈ꯭ꯋꯥꯏ ꯁꯣꯏꯒꯟꯕ ꯑꯝꯇ ꯍꯥꯏꯍꯧꯒꯦꯀꯣ ꯁꯦ ꯍꯧꯔꯛꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ ꯑꯗꯣ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯍꯧꯒꯦ ꯌꯦꯡꯉꯤ ꯃꯌꯥꯝꯗ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯦꯟ ꯗꯤ ꯑꯦ ꯀꯣꯆꯤꯡ ꯇꯧꯔꯤ ꯌꯥꯔꯦꯀꯣ ꯑꯦꯟ ꯗꯤ ꯑꯦ ꯀꯣꯆꯤꯡ ꯇꯧꯔꯤ ꯑꯗꯣ ꯅꯪꯅ ꯑꯩꯁꯦ ꯊꯥꯖꯕ꯭ꯔꯥ ꯊꯥꯖꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯁ ꯁꯤ ꯑꯣꯖꯥꯁꯤꯅ ꯇꯥꯛꯄꯁꯤꯕꯨ ꯃꯋꯥ ꯂꯧꯕ ꯌꯥꯄꯣꯟꯇꯦ ꯀꯥꯏꯅ ꯈꯟꯕ ꯁꯥꯇ꯭ꯔꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯁ ꯁꯤ ꯑꯣꯖꯥꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯅꯪ ꯌꯦꯡꯅꯤꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯃꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯑꯦꯟ ꯗꯤ ꯑꯦꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯂꯣꯏ ꯂꯣꯏ ꯌꯥꯎꯕꯅꯤꯀꯣ ꯑꯩꯒꯤ ꯄ꯭ꯂꯦꯂꯤꯁꯇ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯕꯥꯎꯠꯇ ꯆꯪꯉꯒ ꯅꯪ ꯂꯤꯡ ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯑꯦꯟ ꯗꯤ ꯑꯦꯒꯤ ꯔꯤꯇꯟ ꯅꯣꯠꯁ ꯌꯥꯔꯦꯀோ ꯔꯤꯇꯟ ꯅꯣꯠꯁ ꯕꯨꯛ ꯄꯤꯕꯅꯤꯀꯣ ꯔꯤꯇꯟ ꯅꯣꯠꯁꯇ ꯅꯪ ꯗꯥꯎꯟꯂꯣꯗ ꯇꯧꯖꯕ ꯌꯥꯏ PDF ꯅꯤ ꯑꯗꯨꯒ ꯄꯥꯖꯕ ꯌꯥꯏ ꯑꯗ ꯑꯦꯟ ꯗꯤ ꯑꯦ 2020ꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯍꯣꯠꯄ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯔꯤꯁꯦ ꯑꯦꯟ ꯗꯤ ꯑꯦꯒꯤ ꯑꯩ ꯍꯧꯖꯤꯛ ꯀꯣꯆꯤꯡ ꯇꯧꯔꯤꯕ ꯁꯤꯁꯤꯒꯤ ꯚꯤꯗꯤꯑꯣ ꯈꯔꯗꯤ ꯑꯩ ꯐ꯭ꯔꯤꯗ ꯌꯦꯡꯍꯟꯕ ꯌꯥꯕꯅꯦꯕ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯗꯦꯃꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯦꯡꯉꯒ ꯀꯃꯥꯏꯅ ꯇꯥꯛꯏꯗꯣ ꯈꯪꯅꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯌꯦꯡꯉꯒ ꯅꯪꯉꯣꯟꯗ ꯂꯦꯞꯆ ꯇꯥꯔꯦ ꯗꯤꯁꯥꯏꯠ ꯇꯧꯖ ꯇꯥꯔꯦ ꯅꯪ ꯗꯤꯁꯤꯖꯟ ꯑꯃ ꯁꯦꯝ ꯇꯥꯔꯦ ꯑꯣ ꯁꯤ ꯑꯣꯖꯥꯁꯦ ꯑꯩꯒꯤ ꯑꯦꯟ ꯗꯤ ꯑꯦꯒꯤ ꯆꯨꯁ ꯇꯧꯕ ꯌꯥꯕ ꯑꯣꯖꯥꯔꯥ ꯅꯠꯇꯕ꯭ꯔꯥ
ꯑꯗꯨꯅ ꯑꯩꯗꯤ ꯍꯦꯛꯇ ꯌꯥꯎ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯍꯥꯟꯕꯗ ꯅꯣꯏꯗ ꯀꯩꯅꯣ ꯄꯤꯔꯤꯀꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯤꯔꯤ ꯑꯦꯟꯗꯤꯒꯤ ꯑꯩ ꯃꯌꯥꯝ ꯇꯥꯈ꯭ꯔꯦ ꯚꯤꯗꯤꯑꯣ 100 ꯍꯦꯟꯅ ꯆꯅꯤ ꯍꯦꯟꯅ ꯅꯣꯏꯗ ꯌꯦꯡꯍꯟ ꯌꯥꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯣꯖꯥꯔꯥ ꯅꯠꯇꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯉ ꯅꯪ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯕꯁꯨ ꯌꯥꯔꯦ ꯑꯗꯣ ꯌꯥꯔꯦ ꯁꯤꯅꯤ ꯉꯔꯥꯡꯒꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯄꯤꯁꯨ ꯊꯥꯕ ꯌꯥꯔꯅꯤ ꯅꯨꯄꯥꯁꯨ ꯊꯥꯕ ꯌꯥꯔꯅꯤ ꯇꯣꯝꯊꯤꯟ ꯊꯧꯗꯥꯝ ꯆꯥꯅ ꯍꯥꯏꯁꯦ ꯀ꯭ꯂꯥꯁ 12ꯀꯤꯗꯤ ꯍꯧꯔꯕꯣ ꯀ꯭ꯂꯥꯁ 12ꯀꯤ ꯍꯧꯔꯅꯤ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗꯗꯤ ꯍꯧꯔꯅꯤ ꯃꯟꯗꯦ ꯅꯨꯃꯤꯠꯇꯩꯗꯤ ꯍꯧꯗꯣꯏ ꯃꯥꯜꯂꯦ ꯑꯩ ꯁꯤꯌꯣꯔꯗ ꯀ꯭ꯂꯥꯁ 12ꯀꯤ ꯌꯥꯔꯦꯀꯣ 11 12 ꯃꯦꯠꯁ ꯑꯅꯤꯃꯛ ꯇꯥꯛꯂꯛꯇꯣꯏꯅꯦ ꯑꯗꯣ ꯍꯧꯔꯁꯤ ꯑꯗꯣ ꯑꯦꯟ ꯗꯤ ꯑꯦꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯩ ꯑꯦꯟ ꯗꯤ ꯑꯦ ꯐꯥꯎꯗꯕ ꯌꯥꯗꯦ ꯈꯜꯂ ꯊꯥꯕ ꯀꯥꯡꯕꯨ ꯑꯃ ꯈꯔ ꯑꯃꯅ ꯀꯃꯥꯏꯅ ꯊꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯥꯇ꯭ꯔꯁꯦ ꯃꯈꯜ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯑꯕ ꯑꯍꯥꯟꯕ ꯁꯥꯇ꯭ꯔꯗ ꯀꯩꯗꯧꯔꯕ ꯑꯩ ꯐꯥꯎꯗꯕ ꯌꯥꯗꯦ ꯑꯩ ꯍꯟꯗꯛꯀꯤꯁꯤꯗ ꯐꯥꯎꯗꯕ ꯌꯥꯗꯦ ꯈꯜꯂ ꯊꯥꯕ ꯑꯃ ꯃꯊꯪꯒꯤꯅꯀꯣ ꯑꯁ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝꯁꯨ ꯊꯥꯅꯩ ꯑꯗꯣ ꯑꯩ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯄꯥꯒꯦ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯒ ꯊꯥꯕ ꯑꯃ ꯃꯊꯪꯒꯤꯅ ꯀꯩꯗꯧꯔꯕ ꯃꯤ ꯊꯥꯅꯩꯅ ꯊꯥꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯤ ꯃꯤ ꯊꯥꯅꯩꯅ ꯊꯥꯕ ꯁꯥꯇ꯭ꯔꯗꯨꯗꯤꯀꯣ ꯃꯥ ꯁꯨꯡꯐꯥꯎ ꯐꯥꯎꯔꯔꯣꯏꯗꯕꯅꯤ ꯑꯦꯟꯗꯤ ꯑꯩ ꯍꯥꯏꯒꯦꯀꯣ ꯁꯨꯡꯐꯥꯎ ꯐꯥꯎꯔꯔꯣꯏꯗꯕꯅꯤꯀꯣ ꯑꯍꯨꯝꯁꯨꯕ ꯀꯦꯇꯥꯒꯣꯔꯤ ꯑꯉꯥꯡꯁꯦ ꯁꯨꯡꯐꯥꯎ ꯐꯥꯎꯔꯔꯣꯏꯗꯕꯅꯤ ꯃꯥꯗꯤ ꯃꯤ ꯁꯤꯟꯅꯕ ꯂꯥꯛꯄ ꯉꯥꯛꯇꯅꯤꯀꯣ ꯌꯥꯝ ꯌꯥꯎꯏꯀꯣ ꯑꯁ ꯃꯤ ꯊꯥꯅꯩꯅ ꯊꯥꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯀꯦꯁꯁꯤꯗꯤ ꯀꯩꯗꯧꯔꯕ ꯑꯅꯤꯁꯨꯕꯒꯤ ꯀꯦꯁꯁꯤꯗꯤ ꯃꯤ ꯊꯥꯅꯩꯅꯁꯨ ꯊꯥꯗꯣꯏꯅꯤ ꯑꯗꯣ ꯃꯥ ꯈꯔ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯤ ꯈꯔ ꯇꯧꯋꯦꯕ ꯁꯤꯒꯨꯝꯕ ꯁꯥꯇ꯭ꯔꯗꯗꯤ ꯀꯩꯗꯧꯔꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯈꯤꯕ ꯁꯥꯇ꯭ꯔ ꯑꯣꯏꯇꯥꯔꯗꯤ ꯐꯥꯎꯕ ꯌꯥꯏ ꯃꯥ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯈꯤꯇꯪ ꯇꯧꯔꯤꯕꯅꯤꯅ ꯑꯗꯣ ꯑꯌꯥꯝꯕꯅ ꯐꯥꯎꯒꯟꯗꯦ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯀꯦꯇꯥꯒꯣꯔꯤꯗ ꯑꯩꯅ ꯍꯥꯞꯈꯤꯕ ꯁꯥꯇ꯭ꯔ ꯀꯩꯗꯧꯔꯕ ꯑꯩ ꯐꯥꯎꯗꯕ ꯌꯥꯗꯦꯅ ꯈꯟꯕ ꯁꯥꯇ꯭ꯔꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯁꯥꯇ꯭ꯔꯗꯤ ꯑꯗꯨꯝ ꯐꯥꯎꯒꯅꯤꯀꯣ ꯃꯥ ꯑꯍꯥꯟꯕꯗ ꯐꯥꯎꯗ꯭ꯔꯁꯨ ꯑꯅꯤꯁꯨꯕ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯁꯨꯕꯗ ꯐꯥꯎꯒꯅꯤꯀꯣ ꯑꯗꯨꯅꯦ ꯑꯗꯨ ꯀꯔꯤꯒꯤꯅೋ ꯑꯩ ꯁꯤ ꯍꯥꯏꯔꯛꯏꯁꯦ ꯀꯩꯅꯣꯅ ꯆꯟꯗ꯭ꯔꯀꯥꯟꯇ ꯃꯌꯥꯡꯂꯝ ꯍꯥꯏꯁꯦ ꯁꯥꯔꯅ ꯇꯥꯛꯈꯤꯕ ꯁ꯭ꯇꯨꯗꯦꯟ ꯀꯌꯥꯃꯨꯛ ꯂꯩꯈ꯭ꯔꯕ ꯑꯩꯗꯤ ꯇꯥꯛꯇ꯭ꯔꯤ ꯑꯦꯟ ꯗꯤ ꯇꯥꯛꯇ꯭ꯔꯤ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯈꯔ ꯇꯥꯛꯆꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤꯗ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯦꯟ ꯗꯤ ꯑꯦ ꯊꯥꯒꯗꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯇꯥꯛꯎ ꯍꯥꯏꯕꯗꯒꯤ ꯍꯟꯗꯛꯇꯒꯤ ꯇꯥꯛꯄ ꯍꯧꯕꯅꯤ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯌꯥꯔꯦꯀꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯁꯦ ꯀꯌꯥꯝ ꯇꯥꯛꯀꯦ ꯀꯥꯟꯗ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯃꯤꯁꯦ 4 ꯂꯥꯈ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯔꯦꯀꯣ ꯃꯤ ꯁꯥꯇ꯭ꯔ ꯂꯥꯈ ꯌꯥꯔꯦꯀꯣ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯃꯆꯥꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯄꯤꯒꯤꯗꯤ ꯊꯥꯗ꯭ꯔꯤꯕꯅꯤ나 ꯁꯥꯇ꯭ꯔ ꯂꯥꯈ ꯃꯔꯤ ꯊꯥꯏꯌꯦꯕ ꯂꯥꯈ ꯃꯔꯤꯁꯤ ꯌꯥꯝꯃꯤꯅꯦꯀꯣ ꯑꯗꯨꯗ ꯔꯤꯇꯟꯗ ꯀꯌꯥꯝ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯔꯤꯇꯟꯗ ꯑꯦꯔꯥꯎꯟ 7,000 ꯈꯛꯇꯪ ꯈꯜꯂꯦ ꯌꯦꯡꯉꯨ ꯂꯥꯈ ꯃꯔꯤꯁꯤꯗꯒꯤ ꯔꯤꯇꯟꯗ ꯐꯥꯎꯗꯣꯏꯁꯦ ꯃꯤ 7,000 ꯈꯛꯇꯪꯅꯦ ꯃꯤ ꯀꯌꯥꯝ ꯈꯠꯊꯈ꯭ꯔꯒꯗꯤ ꯌꯦꯡꯉꯨ ꯑꯗꯣ ꯅꯪꯅ ꯌꯥꯝ ꯈꯜꯂꯨꯅꯨ ꯑꯁ ꯑꯗꯨꯗꯤ ꯂꯨꯏꯅꯦ ꯀꯥꯏꯅ ꯈꯜꯂꯝꯃꯅꯦꯕ ꯁꯤꯗ ꯂꯨꯏꯅꯦꯅ ꯈꯟꯕ ꯌꯥꯗꯦꯀꯣ 4 ꯂꯥꯈ ꯍꯥꯏꯁꯦ ꯀꯩꯗꯧꯔꯕ ꯉꯁꯥꯏꯒꯤ ꯀꯦꯇꯥꯒꯣꯔꯤ ꯑꯍꯨꯝꯁꯨꯕꯗ ꯂꯩꯈꯤꯕ ꯀꯦꯇꯥꯒꯣꯔꯤꯗꯣ ꯀꯔꯝꯕ ꯑꯉꯥꯡ ꯃꯤꯅ ꯊꯥꯅꯩꯅ ꯄꯪꯊꯥ ꯊꯥꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨ ꯌꯥꯎꯕꯗꯩꯅꯀꯣ 4 ꯂꯥꯈ ꯁꯨꯔꯤꯁꯦ ꯏꯟꯗꯤꯌꯥꯗ ꯁꯥꯇ꯭ꯔ ꯀꯌꯥꯝ ꯂꯩꯔꯝꯒꯅꯤ ꯌꯦꯡꯉꯣ 12 ꯀꯥꯕ ꯁꯥꯇ꯭ꯔ ꯀꯌꯥꯝ ꯂꯩꯔꯝꯒꯅꯤ ꯌꯦꯡꯉꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯤ ꯊꯥꯅꯔꯛꯇꯣꯏꯅꯤ ꯌꯥꯔꯦꯀꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅ ꯅꯪ ꯀꯩꯅꯣ ꯇꯧꯔꯨꯅꯨ ꯁꯤꯗ 4 ꯂꯥꯈꯇꯒꯤ ꯃꯤ ꯔꯤꯇꯟꯗ ꯃꯤ 900 ꯈꯛꯇꯪ ꯄꯥꯁ ꯇꯧꯔꯦꯅ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯂꯨꯏꯅꯦ ꯃꯤ ꯌꯥꯝ ꯈꯠꯊꯩꯅꯦ ꯅꯤꯡꯍꯟꯅꯕ ꯇꯧꯕ ꯌꯥꯗꯦ ꯑꯦꯟ ꯗꯤ ꯑꯦ ꯑꯦꯛꯖꯥꯝꯗꯤ ꯑꯁꯦꯡꯕꯩ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏ ꯍꯥꯏꯗꯣ ꯃꯉꯣꯟꯗ ꯍꯪꯉꯤ ꯀꯣꯏꯁꯟꯒꯤꯁꯤ ꯂꯣꯏ ꯑꯦꯚꯔꯦꯖ ꯉꯥꯛꯇꯅꯤ ꯑꯔꯨꯕ ꯍꯪꯗꯦ ꯌꯥꯔꯦꯀꯣ ꯑꯦꯟ ꯗꯤ ꯑꯦꯗ ꯍꯪꯉꯤ ꯀꯣꯏꯁꯟꯒꯤꯁꯤ ꯑꯦꯚꯔꯦꯖ ꯂꯣꯏ ꯍꯪꯕꯅꯤꯀꯣ ꯑꯔꯨꯕ ꯍꯪꯗꯕꯅꯤ ꯁꯤꯃ ꯈꯪꯖꯤꯜꯂꯣ ꯑꯗꯣ ꯁꯤꯗ 4 ꯂꯥꯈꯇꯒꯤ 7,000 ꯈꯛꯇꯪ ꯈꯜꯂꯤ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯃꯑꯣꯡ ꯃꯥꯜꯍꯟꯕ ꯁꯥꯇ꯭ꯔ ꯍꯥꯏꯇꯥꯔꯦ ꯃꯑꯣꯡ ꯃꯥꯜꯍꯟꯕ ꯁꯥꯇ꯭ꯔ ꯌꯥꯝ ꯂꯩꯕ ꯌꯥꯔꯦꯀꯣ ꯒꯞ ꯁꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯃꯃꯥꯡꯗ ꯒꯞ ꯇꯧꯕ ꯁꯥꯇ꯭ꯔ ꯌꯥꯝ ꯂꯩꯕ ꯃꯣꯏ ꯌꯥꯎꯔꯛꯄꯗꯩꯅꯤꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯃꯃꯥꯡꯗ ꯒꯞ ꯇꯧꯅꯕꯒꯤ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦꯀꯣ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯃꯤ 7,000ꯁꯦ ꯑꯦꯔꯥꯎꯟ 6,000 7,000ꯁꯦ ꯔꯤꯇꯟꯗ ꯈꯜꯂꯅꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯑꯃꯨꯛ ꯀꯩꯅꯣ ꯏꯟꯇꯔꯚ꯭ꯌꯨꯗ ꯌꯥꯔꯦꯀꯣ ꯏꯟꯇꯔꯚ꯭ꯌꯨꯗ ꯃꯌꯥꯝ ꯂꯩꯔꯤ ꯃꯣꯏ ꯁꯥꯏꯀꯣꯂꯣꯖꯤ ꯇꯦꯁ ꯍꯥꯏꯕ ꯑꯃ ꯑꯩ ꯗꯤꯇꯦꯜꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯏꯟꯇꯔꯚ꯭ꯌꯨꯗ ꯈꯠꯊꯣꯛꯔꯕ ꯃꯇꯨꯡꯗ ꯑꯦꯔꯥꯎꯟ ꯃꯤ 100-150 ꯈꯛꯇꯪ ꯃꯤ 150 ꯍꯥꯏꯔꯣ ꯃꯤ 150 ꯈꯛꯇꯪ ꯈꯟꯒꯅꯦ ꯑꯗꯨꯅ ꯑꯦꯟ ꯗꯤ ꯑꯦ ꯑꯃꯨꯛꯇ ꯈꯟꯗꯣꯏꯁꯦ ꯃꯤ 150 ꯈꯛꯇꯪꯅꯦ ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯑꯃ ꯇꯧꯔꯒ ꯑꯔꯤꯡꯕꯗꯣ ꯈꯟꯈꯤꯗꯨꯅꯦ ꯌꯥꯔꯦꯀꯣ ꯑꯗꯣ ꯅꯪ ꯀꯩꯅꯣꯁꯤꯕꯨ ꯁꯤꯒꯤ ꯔꯤꯇꯟꯁꯤꯕꯨ ꯄꯥꯁ ꯇꯧ ꯉꯝ ꯇꯥꯔꯗꯤ ꯌꯥꯔꯦꯀꯣ ꯔꯤꯇꯟꯁꯤꯕꯨ ꯄꯥꯁ ꯇꯧ ꯉꯝ ꯇꯥꯔꯗꯤ ꯅꯪ ꯆꯠꯄꯗꯨꯗꯤ ꯁꯤꯗ ꯆꯠꯄꯗꯨꯗꯤ ꯅꯪ ꯅꯃꯤꯠ ꯅꯅꯥ ꯈꯔ ꯁꯤꯡ ꯇꯥꯔꯦ ꯌꯥꯔꯕ ꯅꯪ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯩꯕ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯤ ꯉꯥꯡꯕ ꯍꯩꯕ ꯑꯗꯒꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯄꯥꯕ ꯖꯤ ꯀꯦ ꯂꯤꯡꯕ ꯌꯥꯔꯦꯀꯣ ꯑꯗꯒꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯩꯅꯣ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯕ ꯄꯣꯏꯟ ꯃꯌꯥꯝ ꯄꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯣꯏꯇꯥꯔꯦ ꯃꯤ ꯅꯪ ꯌꯥꯝ ꯄꯪꯕ ꯃꯤꯔꯛ ꯃꯆꯤꯟ ꯊꯤ ꯑꯣꯏꯇꯥꯔꯗꯤ ꯃꯤꯔꯛ ꯃꯆꯤꯟ ꯊꯤ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯍꯥꯏꯇꯥꯔꯗꯤ ꯃꯤ ꯌꯥꯝ ꯄꯪꯕ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯦꯟ ꯗꯤ ꯑꯦ ꯊꯥꯔꯣꯅꯨꯀꯣ ꯅꯪ ꯌꯥꯔꯣꯏꯗꯕꯅꯤ ꯔꯤꯇꯟꯗꯕꯨ ꯄꯥꯁ ꯇꯧꯔꯣꯏꯀꯣ ꯔꯤꯇꯟꯗ ꯄꯥꯁ ꯇꯧꯔꯕ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯉꯗꯣꯏꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯏꯟꯇꯔꯚ꯭ꯌꯨꯗꯗꯤ ꯀꯩꯗꯧꯗꯨꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯨꯛ ꯅꯪꯒꯤ ꯀꯩꯅꯣ ꯂꯤꯡꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯛꯇꯣꯏꯅꯦꯕ ꯑꯦꯟ ꯗꯤ ꯑꯦꯁꯦ ꯀꯌꯥꯔꯛ ꯑꯦꯇꯦꯝ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕ ꯂꯩꯇꯦ ꯅꯪ ꯆꯍꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ
sahi du gi matung ni nang class 12 appearing yare ko 12 ka ba horok podagi 11 horok podagi yarani aduga nang 12 loira ba matung bo ai sahi 7.8 17.8 nang sahi tratet makhai de khren khat ba da sabi try pan shooting ai gi tratet makhai de try pan shooting ai gi sigi marak pau din nang yani yare ko nupi thaba ya gare premila aduna sirap mi je 4 lakh tagi mi ga no ne khali je 4 lakh tagi ga dorba mi changwa khang ne khali je aduna exam di adum question di kitang ai lu badi na te na abdo average sang bane yar ko aduda hauje mu tor ti syllabus kai no sine kari yaw ge sine syllabus ta ako syllabus yaw je part ani thong na hangya nang do paper ani nang exam je indi exam jam koi bani ko ahan bada nang ga dorba paper ani nong de exam ani ni tha dui je ayuk tana nang GAT haiba ma general ability test haiba ma ada nungdin dana evening dana maths haiba ma ado maths na hala ju khang de ko de paper ani ni hai tare general ability test and maths haiba ado satra yam baja general ability test loi pass the wongam ne sira mark yang ne ba sira mark chatruk hang ne ba 600 marks yare ko maths dana mark yang ne ba mark sahum hang ne total je ke dor ba written dani ko written the total je 900 marks ne total je 900 marks yar go 900 marks ni adu da general ability test da 600 hang ngai general ability test ni lai yan dar ba general ability test au je physics or ni chemistry or ni biology or ni english or ni history or ni political science or ni adagi grammar mayam yawre yar ba adu science ta zu mangon da hang tu je general ability test di lai bane ba general hai bane ba yare ko ai general loiba science ne ba general knowledge ne ba hang tu je se suppose ke no gom je hang kane ba class 10 gi eta acid base ka da gi class 10 gi eta irai ba hang bani ko aduna nang general ability test di pass to bunga me ai nang written je pass to gi hai tar di se gi exam ani je ayuk tam go nung din da mong to duni ko exam ani mak pass to dia dia adu general ability test da mark satruk ni total je sira nang pass to ba ja irai lai nang ngam me satra yam loi pass to nei ba sira di yare ko satra yam loi pass to nei ba adu ga pass to ngam na ji kai thang hai kana maths ne ba sidi ozana tak tra juna sa na preparation ngam duni ko dum pass to ngam ni ko nang khara hona ja tar di ai di nang sana science khara pa tar di kan khara to tar di english khara hai tar di english te hi da ba suya ya dra english dang mi jung ang na tu ni ada mi ga english ang thana tu ni yang group discussion ama da interview da english te da ba ya dra duna english ka tar ga nang se dum lo ba ya ba ne yar ko marks ya ado pass on dong nei ba general ability pass on nei ba satra ya ma fail oi se kai da maths da ni na dum ha ka ne yar ko ado pass marks na kaya no pass mark hai bam di leite nangi segi 600 sida ko 600 sida nang kya phangadum ne bas 25% phangadum ne 25% phangadum ne yare ko pass mark hai leite segi maths ki de ke dor ba nang minimum 25% lo ka dum ne adagi ahoi pass mark se 25% ai tare ado hodo 25% of 300 ki 25% ni kya tare 75 nang 75 300 ki manung da nang 75 phangdo swa ya adagi sigi general ability test ai junang yam drop the 25 phangadum ne ai mark sadro ki manung da nang 25% phangadum ne ado nang 600 25% of 600 hotar di 150 phangta yong go hojik sirani ko point je lak tu je nang maths ta kai gumba 75 ki makha phangtar ba 74 ga phangtar ba 73 ga phangtar ba nang ende khaloi nang general ability test ya nang sira general ability test da 600 ni ko sira nang 500 phangai khala ja ado nang na maths ta khangbra maths ta 75 hek jawdra ba 70 guma 71 guma phangtar ba nang fail oi ne haibe thadi nang paper ani da ham da paper general ability test ani so paper maths da ko general ability test da yam drab nang 150 phang kadum ni maths ta junang yam drab da 75 phang tu ni sem pass mark hai tare asina pass mark asi yog da so ya de ado maths nang na sahum gi manung da sahum phangaga general ability test nang na sang wathang phangta ba sam yang khai su draba nang adum fail oi ne yan da brain hai ai yam drab da phangado ba mark tu ni maths ta na 75 yam drab da phangado ni general ability test na yam drab da 150 phangado ne adu ga hauji hangi question de sahi gudingi average waina kaya phangadi pass to gani sine
kaya phangadi India phau gi sine phau ga pass to gi khenai ko pass to bodi ga dorba nang sidagi ga dorba ahar paper di 150 phango ani super paper maths dagi 75 phango adu nang pass to ne adu India pass to go go adu ko phau ga mana de ba phau di no phau bai tar di nang mi ga no khatang mi lising tariet mo khatang khagalak tu ni adu da yaw ngam bai bane cut off to yara ko adu kaya phang tar di yaw ngam ni sine adu sigi general ability test amasung maths ani de punjala ko nang na kari gumba around say aina sung han gan da 320 dagi 320 marks dagi kadorba kaino bo 350 wo phang tar di si average ni ko in haje sidagi hamda ba hangat padi sahi guding gi si average hai tare kadorba mark sahum kun na si average da sahum yang khaya mark sahum yang khaya ji ko maximum da yam da si wo lo je mark sahum yang khai phang dra di nang sahum yang khai around sahum yang khai phang ga dum ne ani de pun zala ga yar ko ani de pun zala ga sahum yang khai phang ga nang phau re endi phau ne yar ko nang na sila ka dorba ms da 75 khatang phanga ba general ability test da 150 khatang phanga ba nang endi di pass taw ni endi di phau roi ba yar ko ai di magi minimum mark ti phangani adu ko nang phau di woi de yar ba adu ga nang na endi phau ge return phau ge hai tar di ani mak si punjala ga nang more than 350 around 350 phang da ya de class 12 loi ge ba thaba ya ge no sia class 12 loi ge ba satra thaba ya adu bu nang sahi do 17.8 ki makha da lai ge dum ne sei tra 10 makhai de khitang hen da hengat pa dwai ma ya da lai ge dum ne adu gi heng try pan su ge tha ya dra ya re ko si ne nang khang ge ko si gi pattern ja kamai to ro ga yo adu na nang na sira aina na sai ge do nang generally si maths da ne ba satra fail ni je kamai fail ni ne ai ka da mark sa hungi manung da 75 lo ngam de ko satra ya me yong ko Delhi da ga tamna ba woi gara da gi mapalam da coaching tong na ba coaching jan jan dork ba adagi ATM ga je ahum mari yak to ru ba ko aduga phawdi ngamdra ba ani ra ahum la ka to phawdi ngamdra chit chit le phawi ga na da har ka ni ko phawdu do ki tang ngare mang khara khira khatang ngar kan da phawda bne na ado kari da nang phawri de bo da ngo ba mies da na sigi sahung gi manung da 75 phang da bai woi la yam ngone mies da phangam da bai ne loi phawni sigi general ability test mi loi pa mayam phang nei ba sida di na sida mayam phang su ko si general ability test da mark chaduk ki manung da chaduk phang ngam me khala je ba mies da 75 out de nang phaw roi ba mayam phang ga ju nang phaw roi ba da pass to roi kai gino kan da mies da yam drab da 75 phang ga dum na ado si phang bangam na da bai ne be india phang de ado kayam lurabno mies e phaw bangam na dri je kari gino kayam lurabno hang dar di mies ya india da hang mies di average ne ba aru wang dia yan dar ba noi na mies da phawum de ga ino kan mies hai da bai ne noi mies pa ba khu pa soi ba dai ne adun india preparation hai tar di india exam hai tar di maroi na mi nu nei ja mies woi nu nei ba ka ino kan phawum na dab do mark sa hungi manung 75 yo 75 25% 25% hai ji yo 25% hai kya no 25% hai quarter di masung nang siamam ja mari sap mana ba mari tok na khai do ba adu da masung ma la kholo ba adu ni 25% hai je adu siama so bam do nang na mari thong na khai do ga part ama bu phangam de ha ba ne gandar ba adu gi sang bu yong na yau de ha ba ne mak cha hungi manung 75 phang da ba je adu di mies to nang concept so la ba ne adu na sini gandar ko adu nang yam drop da mak cha hum yang khai ji phang no na ga dum ne ado mies da di nang 75 phang ge na nang hona tar ba nang phang moi ko mies da di nang ga do ba nang yam of the around 170 gi maya phang na ba attempt do dum ni mies da di yar ko around 170 marks 300 ki manung is 170 180 is phang na hona ga dum na previous year ke age hot ba darka la adu mang ne ina sira gi khoi hosi coaching ji da tawri ji jo aduni nang adu segi matang ji di nang clear way na khala aidi makyam phangni habasda adu mathang daina tok tuija mathang dain tok tuija hauji tok tuija mistakes ni yam important way sigi sijini ko yam yeng ni jinoi mistakes made by students no india preparation to ribus hatrang me yam na kwai soi ji kaino mistakes noina ni am soigan bai ta mistakes quite a hundred mistake quite a mistake mana ye go yam swigan ba
ꯅꯁꯥꯗ ꯌꯥꯝ ꯊꯨꯏꯕ ꯃꯤ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯔꯅꯦ ꯀꯣꯏꯁꯟ ꯑꯃ ꯍꯣꯠꯄꯗ ꯃꯤꯅꯠ ꯑꯃ ꯃꯈꯥꯏ ꯆꯪꯒꯗꯕꯅꯤ ꯃꯤꯅꯠ ꯑꯅꯤꯒꯁꯦ ꯌꯥꯝꯃꯕꯅꯦꯒ ꯍꯥꯏꯔꯛꯇꯨꯅꯦ ꯑꯗꯨ ꯅꯪ ꯃꯥꯡꯉꯝꯅꯤꯀꯣ ꯃꯥꯅ ꯍꯥꯏꯗꯣ ꯍꯦꯛ ꯏꯟ ꯇꯥꯔꯕ ꯅꯪ ꯃꯥꯡꯉꯝꯅꯤꯀꯣ ꯑꯗꯨꯃ ꯌꯥꯔꯕ ꯑꯣꯖꯥꯅ ꯍꯥꯏꯔꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯅꯪ ꯀꯣꯏꯁꯟ ꯑꯃ ꯍꯣꯠꯅꯕꯗ ꯍꯣꯏ ꯍꯣꯠꯅꯅꯕꯗꯤ ꯍꯥꯏꯔꯛꯏꯅꯤꯀꯣ ꯃꯥꯒꯤ ꯃꯣꯇꯤꯚꯦꯁꯟꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯠꯅꯅꯕꯗꯤ ꯍꯥꯏꯔꯛꯏꯅꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯕ ꯌꯥꯏꯑꯕ ꯀꯣꯏꯁꯟ ꯑꯃ ꯍꯣꯠꯄꯗ ꯀꯩꯅꯣ ꯃꯤꯅꯠ ꯑꯃ ꯃꯈꯥꯏꯗꯒꯤ ꯑꯅꯤꯒꯤ ꯆꯥꯡ ꯑꯅꯤꯗꯩ ꯍꯦꯜꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏ ꯑꯗꯨ ꯅꯪ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯔꯝꯅꯦꯕ ꯅꯪꯉꯣꯟꯗ ꯁꯣꯏꯔꯛꯑꯗꯕꯅꯦꯕ ꯑꯗꯣ ꯅꯪ ꯑꯗꯨ ꯍꯥꯟꯅ ꯈꯟꯕ ꯌꯥꯗꯦ ꯑꯗꯨꯗꯅꯤꯀꯣ ꯁꯣꯏꯔꯤꯁꯦ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟ ꯑꯃ ꯑꯦꯟ ꯗꯤ ꯑꯦ ꯀꯣꯏꯁꯟ ꯑꯃ ꯍꯣꯠꯀꯥꯟꯗ ꯃꯤꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯅꯣꯏ ꯑꯦꯟ ꯗꯤ ꯑꯦ ꯊꯥꯔꯨꯕ ꯃꯤꯉꯩꯅꯒ ꯍꯥꯏꯔꯛꯇꯣꯏꯁꯦ ꯀꯣꯏꯁꯟ ꯑꯃ ꯍꯣꯠꯄꯗ ꯃꯤꯅꯤꯠ ꯑꯅꯤ ꯌꯥꯝꯃꯕꯗ ꯑꯅꯤ ꯆꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯗ ꯅꯣꯏ ꯁꯣꯏꯍꯧꯔꯕꯅꯤꯀꯣ ꯌꯥꯔꯦꯀꯣ ꯄꯣꯠꯁꯦ ꯊꯨꯅ ꯑꯝꯇ ꯂꯧꯕ ꯌꯥꯗꯦ ꯊꯨꯅ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯦ ꯅꯪ ꯊꯨꯅ ꯊꯕꯛ ꯍꯦꯛ ꯇꯧꯒꯦ ꯈꯜꯂꯕ ꯅꯪ ꯊꯕꯛꯇꯣ ꯁꯣꯏꯔꯕꯅꯤ ꯁꯤ ꯍꯥꯟꯅ ꯈꯜꯂꯣ ꯌꯥꯔꯦꯀꯣ ꯊꯕꯛ ꯍꯦꯛ ꯊꯨꯅ ꯇꯧꯒꯦꯈꯜꯂꯕ ꯊꯕꯛꯇꯣ ꯁꯣꯏꯔꯕꯅꯤ ꯑꯗꯣ ꯅꯪꯅ ꯑꯦꯟ ꯗꯤ ꯑꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯦꯟꯅ ꯍꯧꯕꯒ ꯑꯩ ꯀꯣꯏꯁꯟ ꯑꯃ ꯍꯣꯠꯅꯕꯗ ꯑꯩ ꯃꯤꯅꯤꯠ ꯑꯅꯤꯗꯩ ꯍꯦꯟꯅ ꯆꯪꯍꯜꯂꯣꯏ ꯀꯥꯟꯅ ꯅꯪ ꯍꯣꯠꯅꯔꯛꯑꯕ ꯅꯪ ꯅꯠꯇꯦ ꯍꯧꯕꯒ ꯍꯣꯠꯅ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯣꯏꯔꯕꯅꯤ ꯅꯪꯀꯣ ꯀꯣꯟꯅ ꯂꯥꯛꯀꯗꯕ ꯋꯥꯅꯤ ꯃꯤꯅꯤꯠ ꯀꯣꯏꯁꯟ ꯑꯃ ꯍꯣꯠꯄꯗ ꯃꯤꯅꯤꯠ ꯑꯅꯤ ꯈꯛꯇꯪ ꯆꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯣꯟꯅ ꯂꯥꯛꯀꯗꯕ ꯋꯥꯅꯦꯕ ꯀꯣꯟꯅꯒꯤ ꯋꯥꯅꯦꯕ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯝ ꯅꯪꯅ ꯂꯥꯏ ꯑꯣꯜꯂꯀꯥꯟꯗ ꯇꯧꯒꯗꯕ ꯋꯥꯅꯦꯕ ꯃꯤ ꯑꯣꯜꯂꯤꯀꯥꯟꯗ ꯌꯥꯔꯣꯏꯕ ꯑꯗꯣ ꯑꯪꯀ ꯍꯣꯠꯄꯁꯦ ꯃꯌꯥꯝ ꯍꯣꯠꯂꯀꯥꯟꯗ ꯕꯣꯏꯒꯁꯦ ꯁ꯭ꯋꯥꯏꯃꯨꯛ ꯊꯥꯕ ꯕꯣꯏꯒꯁꯦ ꯍꯣꯠꯄ ꯂꯣꯏꯔꯛꯑꯀꯥꯟꯗ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯊꯨꯖꯈ꯭ꯔꯗꯣꯏꯅꯤ ꯑꯪꯀ ꯍꯣꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯑꯟꯁꯔ ꯇꯥꯔꯗꯣꯏꯅꯤ ꯑꯗꯨꯗ ꯊꯨꯔꯛꯄꯩ ꯋꯥꯅꯤꯀꯣ ꯑꯗꯨ ꯅꯠꯇꯕꯤ ꯍꯧꯕꯒ ꯊꯨꯒꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪ ꯑꯗꯨꯃ ꯅꯪ ꯐꯥꯎꯔꯣꯏꯗꯕꯅꯤ ꯑꯦꯟꯗꯤ ꯃꯤ ꯃꯌꯥꯝꯅ ꯃꯦꯠꯁꯇ ꯐꯦꯜ ꯑꯣꯏꯅꯩꯗꯣ ꯅꯪꯁꯨ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯗꯣꯔꯝꯃꯤ ꯑꯗꯨꯅ ꯑꯗꯨ ꯋꯥꯈꯜꯗꯣ ꯍꯥꯟꯅ ꯊꯥꯗꯣꯛꯀꯗꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯊꯨꯕ ꯌꯥꯗꯦ ꯑꯍꯥꯟꯕ ꯁꯣꯏꯔꯤꯁꯦ ꯊꯨꯅꯕ ꯍꯣꯠꯅꯩꯕ ꯅꯣꯏ ꯊꯨꯕ ꯌꯥꯗꯦ ꯁꯤꯃ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯃꯤꯁꯇꯦꯛꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯐꯣꯂꯣ ꯑꯣꯟꯂꯤ ꯋꯥꯟꯁꯦ ꯑꯍꯥꯟꯕ ꯃꯤꯁꯇꯦꯛꯁꯦ ꯀꯩꯗꯧꯔꯕꯁꯦ ꯅꯣꯏ ꯌꯥꯝ ꯗꯣꯟꯠ ꯍꯔꯤ ꯊꯨꯕ ꯌꯥꯗꯦ ꯌꯥꯔꯦꯀꯣ ꯑꯅꯤꯁꯨꯕ ꯃꯤꯁꯇꯦꯛꯇ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯌꯥꯔꯦ ꯁꯤ ꯂꯩꯔꯦ ꯍꯔꯤ ꯌꯥꯝ ꯑꯣꯏꯕ ꯌꯥꯔꯦꯀꯣ ꯑꯅꯤꯁꯨꯕ ꯃꯤꯁꯇꯦꯛꯇ ꯅꯣꯏꯅ ꯁꯦꯝꯃꯤꯁꯦ ꯀꯩꯅꯣ ꯀꯥꯟꯗ ꯅꯣꯏꯅ ꯁꯣꯏꯒꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯣꯖꯥ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯋꯦꯕ ꯑꯗꯨ ꯌꯥꯗꯦ ꯉꯁꯤ ꯑꯩꯅ ꯇꯥꯛꯄ ꯅꯤꯌꯣꯝꯗꯣ ꯑꯣꯖꯥ ꯑꯃꯅ ꯇꯥꯛꯂꯣꯏꯕ ꯌꯥꯗꯦꯕ ꯃꯦꯠꯁꯇꯗꯤ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯇꯥꯛꯄ ꯅꯤꯌꯣꯝꯗꯣ ꯅꯪ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃ ꯇꯥꯛꯁꯟ ꯅꯪ ꯅꯀꯣꯛ ꯉꯥꯎꯅꯦꯕ ꯍꯟꯗꯛꯀꯤꯗꯤ ꯍꯦꯟꯈ꯭ꯔꯦ ꯑꯦꯕꯤꯔꯤꯛꯁꯟ ꯃꯊꯪꯒꯤꯗ ꯅꯪ ꯊꯥ ꯇꯥꯔꯦ ꯑꯗꯣ ꯀꯩꯗꯧꯔꯕ ꯑꯅꯤꯁꯨꯕ ꯅꯣꯏꯅ ꯌꯥꯝ ꯁꯣꯏꯒꯜꯂꯤꯁꯦ ꯀꯩꯗꯧꯔꯕ ꯑꯣꯖꯥ ꯐꯣꯂꯣ ꯇꯧꯕ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕ ꯌꯥꯗꯦ ꯅꯪ ꯑꯣꯖꯥ ꯑꯃꯈꯛꯇꯪ ꯈꯟꯒꯗꯕꯅꯦꯕ ꯕꯦꯁ ꯇꯤꯆꯔ ꯑꯃ ꯈꯜꯂ ꯃꯥ ꯐꯣꯂꯣ ꯇꯧꯒꯗꯕꯅꯦꯕ ꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯃꯥꯅ ꯇꯥꯛꯄ ꯂꯧꯒꯗꯕꯅꯤ ꯃꯉꯣꯟꯗ ꯃꯇꯦꯡ ꯅꯤꯒꯗꯕꯅꯤ ꯃꯉꯣꯟꯗ ꯍꯥꯏꯖꯒꯗꯕꯅꯤ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯍꯟꯒꯗꯕꯅꯤ ꯃꯉꯣꯟꯗ ꯅꯞꯀꯗꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯇꯩ ꯇꯧꯔꯀꯥꯟꯗ ꯅꯪ ꯅꯀꯣꯛ ꯆꯥꯏꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯌꯦꯁꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯀꯩꯅꯣ ꯄꯥꯎꯔꯧ ꯑꯃ ꯂꯩꯀꯣ ꯁꯨꯃꯥꯏꯅ I fear not the person who ꯌꯥꯔꯦꯀꯣ ꯌꯥꯝ ꯐꯖꯕ ꯄꯥꯎꯔꯧ ꯑꯃ ꯂꯩ I fear not the person who practice 1,000 kicks at once, but I fear the person who practice one kick 1,000 times. ꯌꯥꯔꯕ ꯁꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯀꯩꯅꯣ ꯄ꯭ꯔꯣꯕꯥꯕ ꯑꯃꯅꯤꯀꯣ ꯁꯦ ꯃꯥꯅ ꯁꯤꯗ ꯍꯥꯏꯁꯤ ꯀꯩꯗꯧꯔꯕ I fear not ꯑꯩꯅ ꯀꯤꯗꯦꯕ the person who practice 100 kicks at once ꯍꯥꯏꯕ ꯀꯤꯛꯁꯦ ꯃꯈꯟ ꯀꯤꯛꯁꯦ ꯀꯤꯛ 1,000 ꯑꯃꯨꯛꯇꯪ ꯀꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯤꯗꯣ ꯑꯩ ꯄꯥꯝꯗꯦꯕ ꯄꯥꯏꯈꯠꯂꯒ ꯈꯞꯄꯒ ꯀꯥꯎꯕ 1,000 ꯀꯥꯎ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯤꯗꯣ ꯑꯩ ꯀꯤꯕꯤꯗꯦꯕ ꯑꯗꯨ ꯃꯤꯗꯨꯗꯤ ꯌꯥꯔꯕ ꯑꯗꯨ ꯍꯥꯏꯁꯦ but ꯑꯗꯨꯕꯨ I fear the person who practice one kick
100 times 1000 times haib adu aina kiri mi je karam mi no hai kanda kick amado practice to baje 1000 times lising lak practice to mi do adu do ai ki gyanda brain hai ja yana ko adu na high tradi nang kano se mi yamaga kano loi kai hal la abdo too many kedorba too many cook spoil the this hybra kano mai da na problem lei bane adi mi yamaga thi yame ga na do yara ko mi yama adu ne nang ozam yam follow ga nang na ko ngau loi de tuk ne yar ozam ma thang follow do ozam do nang gi guru ne khalaga nang gi sintak purial ne khalaga mo da lup ka dum ne yar ko adu ne sirai je kick lising ama amtang da kaw ngam na bona mi do ai game ki bdm na wa lo di ai ne ba ai ki ri kana no ai kan da kick ama do mamuta na 1000 lising lak tam mi ba practice taw ri ba mi do adu pa me ko ai ka ma 1 kick to the my specialized word du ne mana asigi kick lising ama amutang da tharak pa du di nang chen gi be ko ado mana di magi kick lising ama kick ama do lising lak tam gi ba mi du di my kick tun tharak pa di nang khara di na ne yare ba adu ne aduna sina hining je kemdana te follow only one te boda nang subject to gi maths ki waza ma nang english ki waza ma yar ko ai coaching je join tai do english ki ju tak to ni maths ki ju dai english ki ju dai yar ko ai hause maths ki tai bani lorak pod english ki ta kan ai coaching de aduga mathang mistake ta kadorba mathang je satra exam manung yam soi bai tare mistake am ju leiba as mathang manau tor kani na adu soya de mathang manau nai na question mathang tor kani ha ba soya de ko sim de yam lan ba kan siam ne nang do du ja nd he exam manung phame question je u ba khambra question je ka dor question je loina ba khana maru ma loi pa thok kadum ne yeng thok kadum ne ai english ai te ai ne english ta oi ni ras oza to pam na ta kani gandar bai na ja exam manung phang ko an question mayam je hana loi yeng thok kadum ne adu yeng thok nang kolom do pa na nang pencil la kolom la pencil la ma pa ra ga ka dor ba kolom am paraga natraga nangi kano du da nangi kano to question ngai do live yam live question ai tare tak tak holaga tangam go do ba yam live ko yam sangoi da question ngai nang tak tak holo go dum ne adu hana taw go dum ne adu loira matung da irai live question ngai ko yam sang da bi tak tak holo lo san ba adu ngai do loira matung da nang kai do du ba aruba question ngai do mathang arai ba dagi hauraga sum mathang nang khutha ga dum ne adu yam soigal ngai je satra ngai na kamai do ga mathang manau nai na tawre yare go aruba question nang na kok ja kharaga nang loire adu gyan tara kan bel ta le mane matam loi minute manga taruk tangai le mane aduna arai ba question mayam tak tak holaga lotion mayam do nang khumga maroi gyan ta bre na je arai ba hana taw ga dum ne ba exam ai je de yarba adu khwai mistake khwai keno do je ende je yam lui je kai no ai kan da negative marking lei nangna ama lan ba godingi mark ani gi sang adum kak turam ne ama makhai sang ani gi sang adum kak turam ne nang question ama ek lan khumo godingi nang je mark yankhai phangam me khala je ba question ama lan ba godingi question ama nang lan khumjalu re khala je ba adu question no maram moraga nang mani ga krane ba du ni futare ka ni funi pan ga tang phangor ne question lan ba godingi nang negative marking le je mark kak tu ne yan tar ba du nang question de sure nang 100% sure ka nang khut tha ga dum ne nang khot ka dum ne nang answer to khot ka dum ne 100% nang gi khot la ka na phol do direct tarak pa yaw ra ka nang khot ka dum ne adu na ta na sanjala ga sumaina ga to bi do kaino ga probability yang to bi do kaino sandi sapi lupa ma koina ma para ga hulla ga lai ta ra janji ta ra do khot be du di ya ro yar ba nang on answer ta ba po tu ne nang khot ji 100% sure roi ba adu negative marking lai ba adu ne exam sumai do ya je negative marking lai ba kyam sathi ge je negative marking lai ba je kyam sathi ge je zero phang na pass ta ya je exam ju jam lu ra ba mi me loi try tor ma ba ado nu pa ang tang di ke dor ba question do am do kholam da bi am da try toram da bi thamam me am da hai tre na thamam me atai ngai di hai pa sa da na khosala me sandi sapi ga dor khosala me ado mayam ngai du di mark to sum negative sa khidana negative 10 negative 50 negative 100 na phangna gre ba minus point sat khre ba asum yaw dra mina do na sai nu pa da di question am do khumam da do ma di zero phang du ne tra ma na zero phang pass ta ya adu ni exam negative marking le bi sathi ga ja ni zero phang pass ta ya asing mo thok dong ni ko sa mu da thok ram ne ts ta ya go adu ni adu ki satra mayam na yam soi ga le je ya go
ꯑꯗꯨꯒ ꯑꯗꯨ ꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯅꯩꯅꯩꯁꯦ ꯁꯤꯅꯤ ꯑꯗꯨꯗ ꯅꯪꯅ ꯁꯤꯗ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯅꯪꯒꯤ ꯖꯦꯅꯔꯦꯜ ꯑꯦꯕꯤꯂꯤꯇꯤ ꯇꯦꯁ ꯑꯩꯈꯣꯏꯒꯤ GATꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯑꯩꯁꯦ ꯃꯦꯠꯁꯀꯤ ꯀꯣꯆꯤꯡ ꯇꯧꯔꯤꯅꯤ ꯃꯦꯠꯁꯀꯤ ꯍꯧꯖꯤꯛ ꯇꯥꯛꯏ ꯃꯦꯠꯁꯀꯤꯁꯦ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯏꯪꯂꯤꯁꯀꯤ 1 monthꯒꯤ ꯀꯣꯔꯁ ꯑꯃ ꯍꯥꯞꯀꯅꯤ ꯑꯗꯨꯅ ꯀꯣꯟꯅꯒꯤ ꯋꯥꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯪꯂꯤꯁꯇꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯏꯪꯂꯤꯁꯇꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯅꯪ NDA ꯐꯥꯎꯒꯦ ꯍꯥꯏꯇꯥꯔꯦ ꯏꯪꯂꯤꯁꯀꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯩꯈꯔꯦ ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯉꯥꯡꯕꯗꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯅꯪꯒꯤ ꯑꯦꯅꯤ ꯇꯣꯄꯤꯛꯇꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯏꯪꯂꯤꯁꯁꯤꯗꯤ ꯌꯥꯔꯦꯀꯣ ꯅꯪ ꯏꯔꯨꯗꯨꯗꯨꯁꯨ ꯏꯪꯂꯤꯁꯅꯤ ꯅꯪ ꯈꯣꯠꯂꯨꯗꯨꯁꯨ ꯏꯪꯂꯤꯁꯇꯅꯤ ꯏꯪꯂꯤꯁ ꯃꯌꯥꯝ ꯄꯥꯔꯛꯇꯣꯏꯅꯤ ꯌꯥꯔꯦꯀꯣ ꯑꯗꯨ ꯅꯪ ꯏꯪꯂꯤꯁꯁꯨ ꯈꯔ ꯂꯤꯡꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯌꯥꯝꯅ ꯊꯣꯛꯅꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯃꯦꯠꯁꯁꯤꯅꯤ ꯌꯥꯔꯦꯀꯣ ꯃꯦꯠꯁꯇ 75 ꯐꯪ ꯉꯝꯗꯕꯩꯅꯤ ꯌꯥꯔꯦꯀꯣ ꯃꯦꯠꯁꯇ 75 ꯐꯪ ꯉꯝꯗꯕꯗꯩꯅꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯋꯥꯅꯩꯁꯦ ꯑꯗꯣ ꯃꯦꯠꯁꯁꯦ 75 ꯐꯪꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯈꯤꯗ꯭ꯔꯕ ꯄꯣꯠꯅꯦꯕ 25% ꯍꯥꯏꯗꯣ ꯃꯁꯨꯡ ꯑꯃꯅꯦ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯃꯁꯨꯡ ꯑꯃꯅꯦꯕ ꯃꯥꯔꯛ 100ꯒꯤ ꯃꯅꯨꯡꯗ 75 ꯐꯪꯕ ꯍꯥꯏꯁꯦ ꯃꯁꯨꯡ ꯑꯃꯅꯦꯕ ꯑꯗꯣ ꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯝꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯤꯒꯠ ꯔꯤꯁꯔꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯔꯤꯁꯔꯁꯅꯤꯀꯣ ꯃꯔꯝꯁꯦ ꯊꯤꯒꯠꯄ ꯃꯇꯝꯗ ꯃꯦꯠꯁꯇ ꯃꯥꯔꯛ 100ꯒꯤ ꯃꯅꯨꯡꯗ ꯃꯥꯔꯛ 75 ꯐꯪ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯁꯨꯝ ꯊꯤꯒꯠꯄ ꯃꯇꯝꯗꯀꯣ ꯑꯇꯩꯗ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯌꯦꯕꯗꯣ ꯌꯥꯝ ꯊꯨꯏꯕ ꯍꯔꯤ ꯑꯣꯏꯕꯁꯤꯅꯦꯕ ꯌꯥꯝ ꯍꯔꯤ ꯑꯣꯏꯕꯅꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯗꯣ ꯃꯤ ꯑꯃ ꯊꯦꯡꯅ ꯀꯥꯟꯗ ꯍꯥꯏꯔꯅꯦꯕ ꯅꯪ NDA ꯐꯥꯎꯒꯤꯗꯤ ꯀꯣꯏꯁꯟ ꯑꯃ ꯍꯣꯠꯅꯕꯗ ꯀꯣꯏꯁꯟ ꯑꯃ ꯍꯣꯠꯄꯗ ꯃꯤꯅꯤꯠ 2ꯗ ꯍꯦꯟꯅ ꯆꯪꯍꯟꯒꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯅꯪ ꯁꯣꯏꯔꯕꯅꯦꯕ ꯅꯪ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯔꯕꯅꯦꯕ ꯅꯪ ꯄ꯭ꯔꯦꯁꯔ ꯄꯤꯍꯧꯈ꯭ꯔꯕꯅꯦ ꯄ꯭ꯔꯦꯁꯔ ꯌꯥꯗꯦ ꯂꯥꯏꯐꯇ ꯄ꯭ꯔꯦꯁꯔ ꯆꯠꯇꯦꯀꯣ ꯄ꯭ꯔꯦꯁꯔ ꯌꯥꯗꯦ ꯂꯥꯏꯐꯇ ꯄ꯭ꯔꯦꯁꯔ ꯀꯩꯅꯣ ꯇꯧꯕ ꯄꯤꯕꯁꯨ ꯌꯥꯗꯦ ꯂꯥꯏꯐꯁꯤꯗꯤ ꯅꯪ ꯏꯟꯖꯣꯏ ꯇꯧꯔ ꯆꯠꯀꯗꯕꯅꯦꯕ ꯅꯪ ꯃꯦꯠꯁ ꯇꯝꯕꯗꯣ ꯏꯟꯖꯣꯏ ꯇꯧꯔꯒ ꯆꯠꯀꯗꯕꯅꯦꯕ ꯃꯦꯠꯁ ꯇꯝꯕ ꯅꯣꯏꯒꯤ ꯀ꯭ꯂꯥꯁ 11 12ꯒꯤ ꯃꯦꯠꯁ ꯑꯅꯤꯃꯛ ꯄꯥꯔꯛꯇꯣꯏꯅꯤ ꯌꯥꯔꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯇꯣꯄꯤꯛ ꯃꯌꯥꯝ ꯄꯥꯔꯛꯇꯣꯏꯅꯤ ꯀ꯭ꯂꯥꯁ 11 12ꯒꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯉꯩꯅꯒ ꯇꯧꯅꯩꯁꯦ ꯀꯩꯗꯧꯔꯕ ꯊꯥ 2ꯗ ꯃꯦꯠꯁꯇꯨꯕꯨ ꯊꯥ 1.5ꯒꯤ ꯆꯥꯡ 2ꯒꯤ ꯆꯥꯡꯗ ꯀ꯭ꯂꯥꯁ 11 12ꯒꯤ ꯃꯦꯠꯁꯇꯨꯕꯨ ꯂꯣꯏ ꯍꯣꯠꯅꯕ ꯍꯣꯠꯅꯔꯗꯤ ꯅꯪ ꯀꯥꯏ ꯃꯦꯠꯁ ꯍꯩꯗꯣꯏꯅꯣ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯕꯅꯦꯕ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯗꯤ ꯃꯥ ꯃꯦꯠꯁꯇ ꯄꯥꯁ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗꯣꯏ ꯍꯥꯟꯅꯗꯩꯁꯨ ꯃꯥ ꯀꯣꯆꯤꯡ ꯌꯥꯎꯕꯩ ꯀꯩꯝ ꯀꯥꯟꯅꯗꯦ ꯌꯥꯔꯕ ꯑꯗꯨꯅ ꯀꯩꯗꯧꯔꯕ ꯅꯪꯅ ꯃꯦꯠꯁꯦ 300ꯀꯤ ꯃꯅꯨꯡꯗ ꯃꯥꯔꯛ 100ꯒꯤ ꯃꯅꯨꯡꯗ 75 ꯃꯤꯅ ꯄꯥꯁ ꯇꯧ ꯉꯝꯅꯗ꯭ꯔꯤꯁꯦ 75 ꯐꯪꯕ ꯉꯝꯅꯗ꯭ꯔꯤꯁꯦ ꯉꯝꯒꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯅꯪ ꯑꯍꯥꯟꯕꯗ ꯅꯪ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯗꯦ ꯅꯪ ꯏꯪꯗꯔ ꯂꯩꯇꯕ ꯌꯥꯗꯦ ꯋꯥꯈꯜ ꯐꯖꯅ ꯈꯟꯗꯕ ꯌꯥꯗꯦ ꯌꯥꯔꯕ ꯑꯗꯨꯒ ꯅꯪꯒꯤ ꯀ꯭ꯂꯥꯁ 11ꯒꯤ 12ꯒꯤ ꯑꯦꯕ꯭ꯔꯤ ꯆꯦꯞꯇꯔ ꯑꯦꯕ꯭ꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯆꯦꯞꯇꯔ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯆꯦꯞꯇꯔ NDAꯗ ꯍꯪꯗꯕ ꯀꯣꯏꯁꯟ ꯌꯥꯎꯏꯀꯣ ꯍꯥꯏꯗꯤ ꯆꯦꯞꯇꯔ ꯌꯥꯎꯏꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯏꯟꯗꯛꯁꯟꯒꯨꯝꯕ ꯑꯗꯒꯤ ꯂꯤꯅꯤꯌꯔ ꯏꯟꯏꯀ꯭ꯋꯦꯂꯤꯇꯤꯒꯤ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯀꯩꯁꯨ ꯂꯥꯛꯀꯟꯗꯕ ꯌꯥꯎꯏꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯄꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯂꯥꯏꯁꯨ ꯂꯥꯏꯕꯅꯤꯅ ꯑꯗꯨ ꯈꯤꯇꯪ ꯄꯥꯕꯗ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯑꯦꯕ꯭ꯔꯤ ꯆꯦꯞꯇꯔꯗꯤ ꯑꯗꯨꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯌꯥꯔꯦꯀꯣ ꯑꯗꯣ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯆꯦꯞꯇꯔꯁꯨ ꯌꯥꯎꯔꯤ ꯀꯥꯜꯀꯨꯂꯁꯀꯤ ꯂꯣꯏ ꯃꯔꯨ ꯑꯣꯏꯔꯛꯏꯅꯦ ꯌꯥꯔꯦꯀꯣ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯁꯟ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯁꯟ ꯏꯀ꯭ꯋꯦꯁꯟ ꯂꯣꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯛꯏꯅꯦ ꯌꯥꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯪꯅ ꯀꯩꯗꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯅꯪ ꯏꯟꯖꯣꯏ ꯇꯧꯔ ꯄꯥꯒꯗꯕꯅꯦ ꯄ꯭ꯔꯦꯁꯔꯗ ꯄꯥꯕ ꯌꯥꯗꯦꯕ ꯅꯪ ꯀꯣꯏꯁꯟ ꯑꯃꯗ ꯀꯣꯏꯁꯟ ꯑꯃ ꯍꯣꯠꯄꯗ ꯃꯤꯅꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯍꯣꯠꯀꯦꯅ ꯈꯜꯂ ꯄꯥ ꯇꯥꯔꯗꯤ ꯅꯪ ꯀꯣꯏꯁꯟꯗꯣ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯍꯣꯠꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯅꯈꯨꯠꯀ ꯊꯛ ꯅꯦꯛꯑꯒ ꯅꯀꯣꯛꯀ ꯆꯥꯊꯣꯛꯑꯅꯦꯕ ꯑꯝꯇ ꯈꯨꯡꯉꯝꯃꯣꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯀꯩꯗꯧꯒꯅꯦꯕ ꯍꯥꯟꯅ ꯆꯦꯞꯇꯔꯗꯣ ꯍꯥꯟꯅ ꯑꯦꯟꯖꯣꯏ ꯇꯧꯒꯗꯕꯅꯦꯕ ꯆꯦꯞꯇꯔꯗꯨꯅ ꯍꯥꯏꯅꯤꯡꯉꯤ ꯀꯩꯅꯣ ꯌꯥꯔꯦꯀꯣ ꯄ꯭ꯔꯃꯨꯇꯦꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯝꯕꯤꯅꯦꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯁꯤꯡ ꯊꯤꯕꯅꯤ ꯃꯁꯤꯡ ꯊꯤꯕꯕꯨ ꯅꯪ ꯀꯌꯥꯝ ꯂꯨꯏꯅ ꯈꯟꯗꯣꯏꯅꯣ ꯄ꯭ꯔꯃꯨꯇꯦꯁꯟ ꯀꯝꯕꯤꯅꯦꯁꯟ ꯑꯁꯨꯛ ꯂꯥꯏꯈ꯭ꯔꯕ ꯆꯦꯞꯇꯔꯁꯤꯕꯨ ꯀꯩꯗꯧꯕꯩ ꯂꯨꯏꯅ ꯂꯧꯗꯣꯏꯅꯣ ꯑꯗꯣ ꯄ꯭ꯔꯦꯁꯔꯗꯨꯅ ꯄꯤꯔꯛꯑꯒ ꯂꯥꯏꯔꯤꯛꯇꯣ ꯇꯥꯛꯂꯛꯑꯕꯅꯤ ꯅꯪ ꯂꯨꯏꯅ ꯂꯣꯏ ꯈꯟꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏꯕ ꯂꯥꯏꯈ꯭ꯔꯕ ꯆꯦꯞꯇꯔ ꯉꯥꯛꯇꯅꯦꯕ ꯑꯗꯒꯤ ꯀꯥꯜꯀꯨꯂꯁꯁꯦ ꯃꯌꯥꯝꯅ ꯂꯨꯏ ꯍꯥꯏꯕ ꯀꯥꯜꯀꯨꯂꯁꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯆꯦꯞꯇꯔꯅꯦꯕ ꯌꯥꯝ ꯂꯨꯏ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯦꯞꯇꯔꯅꯦ ꯀꯥꯜꯀꯨꯂꯁ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅ ꯂꯨꯏ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯂꯨꯏ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯁꯟ ꯂꯨꯏ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯁꯟ ꯏꯀ꯭ꯋꯦꯁꯟ ꯂꯨꯏꯅ ꯍꯥꯏ ꯂꯩꯔꯦꯕ ꯏꯔꯥꯏ ꯏꯟꯖꯣꯏ ꯇꯧꯔ ꯆꯠꯀꯗꯕꯅꯤ ꯁꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯪ ꯅꯣꯛꯑꯒ ꯅꯨꯡꯇꯤꯒꯤ ꯄꯔꯥ ꯇꯥꯛꯄ ꯃꯇꯝꯗ ꯅꯣꯛꯑꯒ ꯊꯃꯣꯏꯗ ꯀꯔꯤ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯊꯃꯣꯏꯗ ꯅꯨꯡꯇꯤꯒꯤ ꯑꯣꯖꯥꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯁꯤꯒꯨꯝꯕ ꯊꯃꯣꯏꯗ ꯋꯥꯈꯜ ꯑꯃ ꯐꯥꯎꯗ꯭ꯔꯕ ꯀꯔꯝꯕ ꯋꯥꯈꯜ ꯑꯁ ꯑꯩꯅ ꯑꯣꯖꯥꯅ ꯉꯁꯤ ꯇꯥꯛꯏꯁꯦ ꯃꯍꯥꯎ ꯑꯃ ꯄꯤꯒꯥꯅ ꯌꯥꯔꯦꯀꯣ ꯅꯪꯉꯣꯟꯗ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯡ ꯐꯥꯗꯣꯛꯀ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯄꯦꯟꯖꯕ ꯑꯃ ꯐꯥꯎꯗ꯭ꯔꯕ ꯑꯗꯨ ꯀꯥꯟꯅꯗ꯭ꯔꯕꯅꯤꯀꯣ ꯅꯪ ꯏꯟꯖꯣꯏ ꯇꯧꯗ꯭ꯔꯕꯅꯦ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯃꯣꯇꯤꯚꯦꯁꯟꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏ ꯀꯥꯟꯗ ꯅꯨꯡꯇꯤꯒꯤ ꯃꯣꯇꯤꯚꯦꯁꯟ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯍꯦꯟꯅ ꯄꯥꯅꯤꯡꯕꯒꯤ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯅꯨꯡꯇꯤꯒꯤ ꯄꯤ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯖꯥꯗꯨꯅ ꯑꯗꯨ ꯀꯥꯟꯅꯗ꯭ꯔꯕꯅꯤꯀꯣ ꯑꯗꯨ ꯅꯪ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯑꯣꯖꯥ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯇꯣꯏꯁꯤꯗꯤ ꯑꯣꯡꯂꯤ 30%ꯅꯤꯀꯣ 30%ꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯀꯗꯕꯅꯦ ꯑꯗꯨꯒ ꯂꯦꯝꯃꯔꯤꯕ 70%ꯗꯤ ꯃꯣꯇꯤꯚꯦꯠ ꯇꯧꯒꯗꯕꯅꯦ ꯁꯥꯇ꯭ꯔꯗꯣ
यार को लाइक दी 30% के तनी लाइक ताक तो इसी दो मोटिवेशन दी 70% मोटिवेशन भी अदु दा फब सात्र सेम दमने अदु दा हौजी तो इसी 100% कनो आतने अब कोई ये लाइक की कंटेंट आतने अब मोटिवेशन हम तो याउद्रे यार को अदु नुंतीगी अइना हाइजे नोई नोई हौजिसु ओजा मैम क्लास मैम तांगने आइजु तांगने यार को नंगना ओजादुना तागो मतमदा कदरबा नंगोंद थमोइदा पेनबम लेत्रबा सिंगसी टॉपिक सिदी असम फजब टॉपिक असम नुंगाइबा मसिंग थि नंगोंद इंटरेस्ट अमा फोन बा अदुगुम्बा इथिल अमा नंगोंद वखलवन अमा पिंगमद्रबको अदुगी नुमितुमा नंगी नंगना ताइबा परादो नंग काउजु काउगनी नुमिनि हुमनि लेर काउगनी अदुदे हंगबो क्वेश्चन दो खंगोय अदुननी आइना कदरबा ए गुड टीचर याम फबो ओजा अमा दरकार लय आइजे यार को अदुनी नंग प्रेशर द गिने नंग 75 यामद्रबा सहुंगी मनुंगदा सौ मार्क सहुंगी मनुंगदा 75 बो फंगम दे जगे दरबा प्रेशर ने नंग क्लास 11 के खतंग पारागा मार्क 75 सिदी इराय लाइन फंगबो ngam पोने क्लास 11 के खतंग पारागा क्लास 12 के याउदबी 11 के खतंग पारागा नंग एवरी चैप्टर फजन पारक तारदी 75 सिदी क्लास 11 की मैथ्स खतंग पाबदो हेना फावंग मे यान दरबाइने क्लास 11 खतंग फावंग मे अदु कइनो का लुइ थुगिबो आइदी हौजी कोचिंग सेंटर मैम तौने जे केदरबा था अमा मखाय अनि दनेबा मैथ्स 11 12 लोइ लोइसलक तुइजे अदुदि होलो ना पक्की पिरमनि यारबा फॉर्मूला दो पक्की पिर होलो ना अदगी शॉर्टकट छात्र याम शॉर्टकट याम परें को शॉर्टकट पामुनु यानदार बाइने रामानुजन की वारी नोइदि याम लिरिदो माना पिरेबा शॉर्टकट तो मयाम न जनरली पृथ्वी पुमना यानरबा यूनिवर्सली ट्रू ओइरबा शॉर्टकट ओइतारबा that is okay adu yai ba adu natabi ngatangi semjin sajana piba shortcut to di go trick to di khambra question amani da panya ramani atopa question nang la ne bhayeng nang negative marking chala yen dia da mark thane ba shortcut sidi kano true summa ba proof lairaba shortcut sidi nang adum ne mayam ne generally accept or ba shortcut adu na pakbi bisan ba oja ne ga na pakbi bisan ba nam yaw bani ko adu proud oi bai tare adu careful oi da ya de adu na nang na end question wala ka thu ba karam gan thuro kan sin nang stage la kini karam stage question am hot podam minute ama makhai bu jang da stage la kan ya karam kan da la kan ya nang yam hola kan la kan ya adu ni end preparation do was in class 12 lo re to no ho na re adu di yaroi noi class 11 12 to ngau thu re adu ga 12 lo kan de end tha ni adu di yaroi nang 11 da gi end preparation do ka dum ni 11 gi maths to patana hai ka dum ni english patana hai ka dum ni अदुगा 12 काबो हौरकपदगी नंग अहानबा थाबा याबदगी हौरगा नंग थागदुमने अहानबा फावदबदु गसु गाइदे नंग एग्जाम दि फमुरे नंग कमाइ दो नंग असोय मैम खंगले अनि सुदा फावनो होनागदुमने अदुना तबि 12 लोरगा इंडिया थाने याबदु खितंग थेंगे लवे ये वखंदा नंग फावनिंग दारदे नाइजे अदो होनागे खंगी दारदि गसु लेबे नते दुजु नंग आइदि मी यमना होनागी यावना होनागी बदा ngamdaba leite aje mi je yam mi je kamai to ga ka maya yam kalle mi je na to ngamdaba leite hona gen khangi bda ko matam leitrazu mana ngamdaba hona gi bda ko ngamdaba leite ai nei ne mi je adu na mi we ngamdaba leite aduna hona gi di class 12 lora ga hona bazu ya ado aigi ken wai tare aigi advice ai tare nang na NDA je nang na army so active service sugumba ama ma da changning tar di nang ke dorba nang NDA je pamja tar de ba nang NDA pamja tar di ke domne ba nang ke no de to ba class 11 da gi maths what power ro ba class 11 maths ling mo sine ado nang asi da gi thado trick sijina ga bi okhan thado trick ti sina ga domni trick ti accept or ba generally accept over trick sina ga domni mayang masa khara na pakbi bi trick sina ba de yarba aduga ke dorba nang da enjoyment do phangna hono every topic nang da thamoi da phawon mangam ba o sigi ni ne o ga na haibu nang lai ko jara ta ko matam da sugum ba ithin yo phaw khra ba o ina ngan kham de o sigi ne ga o ga haidok ki ba sin da gi o haidok ki ba adugum ba phaw de di nang mahau do lai ki mahau do phang ba yaw dri ne ko khangbu na ma tong o ga ma tong da ga haidok o ga na haidok harau ba phaw do topic ama oja na ta ba matam da khang ba matam da yan dare ko aduni adugumba power nungtigi adumaya thola sakadumni aduga nangi keno do yorokanda nangi thuba dudi nangna question mayam do ham da concept to clear wena yare aduna se adu last ki yare ko se video lo chala se do ai get advice something ham ge yam tiena ngasang di yam sang na ge tiena advice something ge kamai do ge ndi correct to ne ai je
ahanba paper general ability test di ko English lingo nang science lingo science lai lai mani mi ating ngai loi pass aw ngam nei adu man nang nasagi dai to wajaro adu nang coaching yaw ta de dum coaching da jun tak pirak pa yai adu um di ka shulu ba pon ante adu ga ani suba paper yu ina maths ki wina di ai advice ani khatang pi ge ahan be advice nang ngatang phamdaro yar ko table sa ku yong wakhal bajana khallo aduga maths angka ja yam tapna kamai torga yam tapna gyan tana yam tapna question mo hot pa pung ani hum sanga ju ko sugai de yam tapna gyan tana kamai tor hot sigi je khallaga hot pa tamo adu maino hot pa loira matung da go adu di haigrani nang maro nam di haigrani na class 11 12 ki maths to important no topic ngai do indi gi wena adu haigra matung yam tapna holu ko thu ba sya de adu haigra matung da na na hanjan hanjan hot pa do previous year question me am do eta ari bi tha hot pa ro nangi nang na khangjegi ba concept mayam ju da base orga adai nang sum previous year do hot lak pa dai nang question ga je kana rom da question ga je taklo har kan da si question je ga ya no har kan da si question je bu kamai do du no har kan nang sumai na na ne si question je NDA 2010 dang bani NDA 2 dang bani ga ha ne ai question yam toine nai na rami nang lu si khanga du ni question mayam je ado question do ku kan da question yam toine nai na ba ngang de hot ju ya du ne answer do si da re si di 120 ni answer do ga yam toine hol pa adu deni thurok to ji ko adu ratana angka ju haitam nang nang ka thu ge di kubak thajing do wa ni go ha ma da angka hai ga do ba yam tap no hot ka do ba adu go hola matung da thurak ka dum ni kyan da re go ina ja adu thu ba ya de adu ni enjoy asing bai di enjoy do sne nang gi angka hot pe style do enjoy do go dum ni kubak da re di sam sam da ai di sam tha ba su ga da ro ai di sam kan oi na hai ba ni sam nung si da na hai bai da kayam aina kayam thawai yaw na noi do hona ninge do adu dani ado ai gi di hauji coaching ju tawri noi sira ai coaching yaw da ba sa ju mayam yaw re ai gi coaching tawri coaching yaw ning ba lai ta de ai gi link da sigi video sigi about the sangu adu phone number yaw re phone number to phone du tor ga hang pa yai do plus nang na gi khutak ji kamai tor ta ke khang da di go sar ji kar khan yo ja no like ta ba kamai ta ke do khang dra ba du tar di sigi video sigi about the go link mayam yaw me NDA gi previous year in a question hot pa da gi kamai tor NDA tackle do ni da gi syllabus na kar you know mayam adagi lo yaw re yar ga hauji course hauji class to riba class to gi ju ai video khara de free de phangan bani ko adu ga lo yaw ram ne ai di open wina public wina tham bane ba koi video do link adum mi lo yang yan bane ba adu da class demo to khara yang wa adu ga nang decide to zero yar ko adu ni ngasi no mo gi lo sing gi wa pham ado solution je ai wa ju phainam ngang ga ngasi gi de ngasai sem gi dor mo ngasai ju sem mam ne se do mai mut khra transformer za ke dana marak ta thak kare do hojing mai la ka na sem me do ko sukai dra adu ni khallo si mayam je phajara mun na khallo adu ga nang phaw nga han ma tha ba phaw no kono nupi nu pa ju sap manai ko nupi nu pa ju yeng nupi nu pa ju sap mana na kona minaro adu ga nupi ju phaw do me noi preparation no ya de class 11 12 no tori no pi sang ya ko ha ware noi question nang ni mo le bro lo sel zero adune ai gi channel de ko ai di kuiram ni mi tai ga manadam ni ko ai gi top pa mai gi ko ai channel gi ai sugum ba wai je di hai di haning dam ne wai di isa thagat pa ya ba wai ja ai always hide da bo nei ba kai noi kan da si mi na khalam kan da yam ota ba thabak oi ga dra na edum khale ba isa na isa thagat sa ba isa gi maram da wangang ba je ai hoi mi oi ba ni ngang du ni ko dong ngang da nab di ho nei ko dong ado ai haimander na ai je kai no su to ram ni khudung cha su mayam phang dram ni ado mi ata gi channel ga manadam ni ko ai gi channel di sahi phanam sahi ani helab ni ahum gi sang yaw ram ni ado mi ata gi like tak pa channel ga manadam ni ko moi di question ama kala ma hot ba ma to ba mathang mathong rang nai dam ni ai di class 10 gi question je kan da question je around 90% je ho le ko su kan de ha be ya ko su kan da bi class 10 gi mi asima loi ho loi gram ni class 9 gi ju khara ho le ado class 11 gi ju ho je ho le ni ade class 12 gi maru ina class 10 gi 12 ko nei ho le class 12 gi question su kan budi ka le ko kan ja bi ade ai kan da ho nei ba question roman number bu kan da bi ho na raga loi ho pa loi gram ni ai na da region oi thaja bra video listing ani hela video listing ani
ꯌꯥꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗ ꯚꯤꯗꯤꯑꯣ 2,000 ꯊꯥꯒꯠꯄ ꯍꯥꯏꯁꯦ ꯈꯜꯂꯣ ꯚꯤꯗꯤꯑꯣ 2,000 ꯍꯦꯜꯂꯛꯑꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯤꯗꯤ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯉꯩꯗ ꯑꯝꯇ ꯅꯣꯡꯃꯇ ꯌꯦꯡꯉꯣꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯉꯩꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯒ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯝꯃꯣꯏꯕ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯒꯤꯗꯤ ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯁꯨ ꯐꯥꯎꯋꯦꯕ ꯁꯤꯒꯨꯝꯕ ꯃꯤꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯤꯒꯨꯝꯕ ꯍꯥꯏꯃꯟꯗꯔꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯨꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯦ ꯌꯥꯝꯗ꯭ꯔꯕꯅꯤ ꯀꯥꯏꯅ ꯈꯟꯖꯩꯀꯣ ꯁꯝꯇꯥꯏꯝꯁ ꯑꯗꯣ ꯑꯩ ꯍꯥꯏꯁꯨ ꯍꯥꯏꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯊꯣꯛ ꯊꯥꯛ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯀꯩꯝꯇꯁꯨ ꯀꯥꯟꯅꯕ ꯐꯪꯗꯦ ꯑꯩꯉꯣꯟꯗ ꯂꯥꯛꯀꯗꯕ ꯃꯤꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯪꯀꯒꯤ ꯃꯍꯥꯎ ꯈꯪꯅꯤꯡꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯁꯦꯡꯕ ꯃꯒꯨꯜ ꯀꯩꯅꯣ ꯌꯥꯔꯦꯀꯣ ꯑꯗꯨ ꯈꯪꯅꯤꯡꯕ ꯁꯥꯇ꯭ꯔꯗꯣ ꯂꯥꯛꯆꯖꯅꯣ ꯈꯜꯂꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯀꯤꯛ ꯑꯃꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯤꯛ 1,000 ꯑꯃꯨꯛꯇꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯗꯦꯕ ꯌꯥꯝꯕ ꯄꯥꯝꯗꯦꯕ ꯑꯩ ꯑꯃꯈꯛꯇꯪ ꯂꯩꯕꯗ ꯆꯪ ꯂꯥꯎꯕꯗꯣ ꯑꯩ ꯄꯥꯝꯃꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯗ ꯂꯩꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ 5,000 ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤꯀꯣ ꯁꯨꯗ꯭ꯔꯤ ꯃꯥꯜꯂꯦ 5,000 ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯉꯩꯁꯤꯗꯤ ꯆꯪ ꯂꯥꯎꯕ ꯁꯥꯇ꯭ꯔꯅꯦꯅ ꯑꯩ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯁꯤꯗꯤ ꯈꯪꯅꯤꯡꯕ ꯑꯃꯒ ꯌꯥꯎꯔꯒ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯃꯍꯥꯎꯗꯣ ꯑꯩꯅ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯔꯝꯗ ꯏꯁꯥꯒꯤ ꯑꯩꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯔꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯩ ꯍꯥꯏꯗꯦ ꯍꯥꯏꯁꯨ ꯍꯥꯏꯔꯣꯏ ꯌꯥꯔꯦꯀꯣ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯩ ꯚꯤꯗꯤꯑꯣ 2,000 ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯁꯦ 2,000ꯁꯦ ꯀꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯌꯦꯡꯉꯣ ꯌꯥꯔꯦꯀꯣ 2,000 ꯇꯧꯈꯤꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯍꯥꯏꯗꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ I hope it makes some sense to you. See you in the next video.